IMPHAL-UKHRUL LAMBI CHENBA passenger GARI AMAGI driver AMADI passenger TANGKHUL NUPI AMA KUKI SINGNA ASHOK-APAN NANG-HANKHIBA THOUDOK ADU Federation of Haomee FOH na Akanba Maong Da Condemn Tourakli FOH ke Vice President ke Hera Kabuina Thadorokpa Cherol Amana Hai Mongkot Chefu Village da Thokliba Thoudok asina ahanba nate Mamang da su litan da taba KUKI kharana TANGKHUL gi Village Authority gi maru oiba miyoi ama nai tana furakibagi wafam lekre haide Thengkhang kayara KUKI singna fuba chaiba gari thugaiba achat awok check tauba passenger singda kihanba kaya leirabasu minungsi yenglaga TANGKHUL singna ngakpiduna lakhi maram aduna handak thokliba driver amadi passenger phubagi thabak ase makha tana thokandanaba customary gi thakta wayen badanatana General Singh adugi mathakta FIR panduna togi oiba charak pihangadabani amade Federation of Haomee na Katho Kathamnau Long amadi TANGKHUL Naga Valley Students Association changsilakpa thabak singda mapung fana sagotkani haiba wafam Cherol asina makha tana phongdorakli